Member listing magachani rom leiba Humanitarian Service oiriba Diamond Donors ki mapok thouram mapok numit thouram pangthokhre thouram aduda Diamond TV wahong radio gi Managing Director James Haikruzam na haikibada Diamond Donor asi Diamond TV wahong radio yengbiba tabiba sing kharana thagi sankhai oina lupa chama khaina duna sembo group ni kanagumba member amana accident or chronic disease natraga laiki dabada su mateng pangbagi chanabi lei amadi leiba ki nungai taba thodo watho kaya lakpada mateng pangbaga loinana channel asigi pungning gi warolda awa ana paudambada donor team na inquiry tawraga tengbang ba kaya toba group amani haukiba irang asida laikidaba sokpadagi layingba ngamdaba kaya tengbang duna lagli Irang sina sokal laba relief camp ta awa ana kaya da mateng pangtuna lagli donor team masi nomagi suba nomba thabak toba tawdaba ahlaman ima ibel ichechal marup mapang na kaya punna yawba group amani amadi wakalon manaba kaya ga adumak tengbang makha tana chathaki gani haiki ngasi se khogi Diamond Donors ki mapok numit jon ge tang kun mari se khona hudok se kiba numini hariba asina ngasi ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯆꯕꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯆꯝꯂꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯦꯝꯕꯔ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯒ ꯌꯥꯡꯈꯩꯔꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯑꯩꯈꯣꯏ ꯊꯥꯒꯤ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯊꯥꯡꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯂꯥꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯇꯣꯉꯥꯟꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯃꯩꯇꯩ ꯅꯣꯛꯁꯥ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯤꯕ ꯇꯤꯝꯁꯤꯡ Diamond Donors ꯌꯥꯎꯗ꯭ꯔꯁꯨ Diamond ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯂꯩꯕꯤꯕ ꯃꯦꯝꯕꯔ ꯀꯌꯥꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯒ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯃꯦꯝꯕꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯣꯟꯁꯜꯂꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯃꯅꯤ ꯃꯈꯥ ꯇꯥꯅ Diamond Donorsꯅ ꯑꯗꯨꯃꯛ ꯂꯩꯕꯥꯛꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯂꯦꯞꯇꯅ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ